Pauxere Yimpum Uibumber Uibapau update Tauxere. Independent MLN party among the Yaurabadi disqualification Tovaya legal expert. Laibakasigi State Damasing Unit Territories in the Ladiba Legislative Assembly Singitangak Nida Pang Tokpa Mikal Singda. My Valakwa independent merips in the support toning ba National Resnet local parties in the official when the Masamaki Aiba. Seruna Sing Papisin to the support over the Yai Adoba political party among the Yausinduna. Joint Togduna party to the member was Laglabadi Constitution of India 10 settle ge paragraph 2 clause 2 Amsang Constitution ge article 191 clause 2 ki makada MLA oibadagi disqualified to bayai hari. Wafamasi hantak tangka gani thokna February 25 amasung March mangada pangthoki ba Manipur ki tara gani thui super Legislative Assembly ki mikhal ki ngarang pon pasing thibadage. Bagi result da apun ba seat fugi manung da tongan ba seat da independent merep mai pangla khiba ka loina karigamba mahoi gi marakta gi amana natraga na pulap oina political party amada yausinduna party du gi music oikhra di makoi bu 10 schedule na piripa provision sing na consin ga natraga na conciliator ajon legal expert khara da hanki ba wangi pa khum oina phang tora khibani legal expert sing atuna bakata na haibada independent merep oina mai pangla labaso Makoina Pamba was supporting ruling the dragon opposition party and the support of the eye. Constitution to I have a fee at the Akaknova political party and the Yausitana party to get. Mihut Ocean Nana Bohoda Clabati, Makoi was independent Mirip or Constitution of India 10 schedule gay. Makada disqualification for sitting local Hari. Adoga Makoina political party and the Yaushel Labasu Makoki Town Atugimok the Marilene River Legislative Assembly at the Constitution of India 10 Sadulgi Makada. Lingba Masung Speaker na Presiding Officer Waiba Tribunal the Makoki Matak disqualification proceeding Lokot Pinaba complaint. Natagan petition out the file of West Sange. Masina Trabati my Faklapa independent Philip Amada Atopa party and the Songsin to the Jackson Gray I don't speaker gay. Tribunal na su moto the Makoki Matata disqualification proceeding set up a disqualification case Lokot Padade Constitution na legal expressing atunam Constitution I have a fee hari. Legal expressing atunam makata na fongdora pada state asiko wenade independent merip when a my park na atopa. Party mata jongsin to Jackson Kibata but the Constitution of India 10 schedule na Piriba akaknapa provisions sing atugi madakta Manipur Legislative Assembly disqualification on grounds of defection rules 1986 ki marilena va provision sing so apply to bayai and sumakata rake. Atopa pau matana Kanana Minister Oigadori Govindas Konthokjam Radesiam Delhi da Fashion Gre Sabit Rasu Satkre. Billion losing Balenga Hypoduki Matung in the Minister Adumak Halakani RK Mo. Tangkagani Tuna Pangto Kiva and the Kimikal Aduki Situm Pumaki vote Masing Tiva, Garang Lusin Kibada Lengak Parakiba BZP na. Sit Kuntragani to my fact on absolute majority funky Bagaloina. Abukana Anova Lengak Park Nadabagi Paklova Tong Sarakivaga Irena July Kunganifan, Lishingani Kunmatoida, MLA, Webedagi Jan Togi better than the money for Forest Congress Committee President Amazon. Primary members if the forward to Tolaka BGP, Yaurabamatung 26 Besnopur Assembly Constituency Dage. Parties indicate my father Krava Govindas Kontokjam Nasi Kangudan Delhi the Fashion Gray. BJP national leaders in Gimakati Handak Pang Toki Michael Adu the Minister Gil candidate Fongna. Lautuna Michael Tenaki the Vakaloin and Fawai Mafan. Lising an equally to the Tambal Salin the Bank Togiba Pawimi from Amada. Maruva national leader Amos Wedby Unit Minister Pavenda Zadapta, Pamis and Hankiba Wangi Pokumda. BJP get over the Minister Kanbagi Matang the Central Parliamentary Vona Kangani, Haikipagero and Party Asina. Losing to the Marifuda Amukadalika Perapa the Minister, or a Payapa musing Maming Panabada, Yauriva, Govindas. Konthokjam Nangasi deleted at Kribasi, Mahako Central leaders in the Korapati at Kribra, Nadragana Mikalga, Marilena Mahako Masagi. Wakal lagi sat kibra ai badu di khak mangamdre adu batanza chana rupu oina thokle haragasu ngarang mikhal gi result lau thoki baphawa manipur kem to don lerkiba national spokesperson Dr. Samit Vadraso ngasi Delhi de satke BJP ke lusing pa ani na Delhi de satkiba asigi matak da hairo assembly constituency dagi amuk hanna mai pangla kiba BJP ki MLA Dr. Thoksom Radesiam so ngasi Delhi ki dam imbal thadoke makhoyong ki khongsat asima haujik BJP no lusing ba anu balenga ngam sablak pada Kanana Minister Oitun Lusingani Habaki Mang the Tad Lady Bowa from Asiga Sweden Mari, Lainamani Habaki Hazava Lady. Amarom the Manipur BJP Lusing ba Anubalinga Amukhanda Lak with the center gay. Losing Basina Tatan Hiver, some minister in Birgin Langak Hypoduki Makada Anova, Langak Asidasus Minister in Birina Adumuk losing to the Lakani Habaki Hazavali and Sagolvan.
AC dagi BJP ki mirep koina mai palak laba RG mana phong dokre atop pau madana mai infal kendra praja singi tawbimal ponsi gi kauroi Ravindro handak ta mikhal pangtho ki batara gani thui suba Manipur Legislative Assembly mikhal da mai infal kendra ki praja nanung si biduna makbo chawna vote pibi duna amuk hana mikhal da mai pakhan biduna praja gi mihut ohen biba asigi damak praja singi tawbimal ponsi gi khak kaujaroi praja singi laman imung manung khudimaki sel thongi pibam phagadan bagal loinana sago torang ki thabak utuna praja gi laman singani hana kongkham Ravindro na phongdorakle mai infal kendra gumba mai lambi da chatlaga loktak fat mafan da leiba chawkhraba matam sagna hiram kya da sota dun leiramba kendra asigi mihut amoina haukiba taraga mathoi supa Manipur Legislative Assembly da mai faktuna haukiba sahi manga da kendra asigi praja singi sago torangi thabak kya tawba ngamke haukiba sahi ani ahum rob asi covid laina laichatna maram oidona miyam gi chakot thorangi thabak tawbada apanba ayet po hendona ningthina mai fakna pangthokpa ngamkidaba kaya lagliba sahi manga gi taraga ni thui suba assembly asida tawnana ba honagani kendra sigi praja sina mahak punung sibidun amukhana taraga ni thui suba assembly da mahake khwaidagi naknaba lamba dagi vote masing lising taruk ki mathakte hendona mai pagan biba asigi tawbimal khak lemna mangan jaroi madam punamakta kendra gi miyam ka tanaraga mamang ta wathauwa setanan thauwa thabak ya ningthina mafung phana pangthokna ba honagani haina kongkham Ravindro na phongdoke mana makhatar hai mai infal kendra gumba loktak pat mapan da leiriba khunja singna thengnariba awaba amasung khudong chadaba kya ko khanaba khanaba miyang sangare kendra sida leiriba imung khudimaki sel thonggi phibam phaganhanaba hek ngamliba makai honaba yawa amasung paket pajaba thabak kya pakhanaba honagani ana Ravindro na phongdoke mama masa kidnap tawbada sena vanova zela thajan khre sahi asigi February thada mama masa kidnap tawkiba tawtok ta sena vanapa ado ngasi kona numit 15 judicial custody remand pibadagi zela thajan khre kona jela thajin khabana fa adugi maming mevada nirevai chai khuringa mari apopagi me dodhabai kawi moti berava nani berba gujarat gene pharaban pa adu ngasi women police station Imphal East ki team amar judicial magistrate first class Imphal East pathoki PS asigi mekete ki court thamki ba report na ai haukiba February kulumdoi da ongam hauki chai kunthra ka manga ke orphan khul kangla tombi housing na new lampolen da leipa women PS Imphal East ma ki sahi kontra gani palom surabin pi amasong sahi manga haktang hari bi masano pi batha adugi kun mathoi ki epung mapan bakarum ta bata masakang da banupa am na fakhre ani report rake police station na sin report atu de jumpham warga case amal hokot pagal loina singna pa mafum sitare sa thage mama masa ki dream tawki fa adu chena ba phone number adu Mangaluru gi mafam amad leire aiba pau phang badagi ba kok thongwa official singi aiba loina da tha asigi marita PS asigi team ama Mangaluru PS da jauke Mangaluru PS ki mateng loina singdari mafam tu reza thage reza da badu da taj residency Falnir Mangaluru dagi pa adu faraga phaba loina victim mama basa adu mai fa res ku to pangamke faraba mevada niravai JMFC to Mangaluru da puthok tuna transit remand lauduna tha asigi taruk te Imphal da puthorak laba madong Deputy Magistrate puthok tuna police kasar remand laudara ke bane Russia na Ukraine gi yamna thafwa noksup lom da su ahan bo ne attack to khre Ukraine da landari ba Russian forces na makoi gi operation and pauthok chok thok bo in Ukraine ge yamna thafwa noksup lom da su ahan bo in airport target to tuna attack to khre hare Ukraine da landaba si sai hom changsilak pag United States samaso Elaising na su most favored trading status lauthok tuna Russia puto kaina tahanana ba masang sanction thamjan bagi thapak kansin na ba honare Ukraine gi marki policy di dela ifa chabo pi hostel ma da Russia na attack to kraba matung da Russia gi mayokda akan ba khongthang singa sila kulaki bane Ukraine gi noksuk lom da Russia na air strike tawriba si tek ta kai da mafam amata laite ha na pauchal pina na ba hona bani ana thajare Russia na makoi gi operation bakthoruk libasi Ukraine forces amasung misam singi maike digi thajabagi wang bada thing pirak pa musung Russia military ase supply gi aw mayuk na ba mate poning thawna son thabagi aw ba kyan mayuk na rengai talak tane arwi bada content sing asigi maru pau khar asiba pau tamjari ba Manipur local news YouTube channel amati Facebook page asidagi yengbiri ba punamak pathaga sari channel asada tumda kanara badi subscribe to bitri page na subscribe to bir moloina na like and share to busu khawbi gnop namak pau amakhana thaga sari